Lan loidribanina langi warisisu loiba yaroi. Loisilu yadraba atuki matik yamna kuiraba irang lan fomasina maram oiduna anauba wafum kaya ama thorakli langi mayon kaya ama thorakli hanjin haimandana haiba tallaba kaya ama su yaudabadi natte. Khudingmukpu anauba video amada amukka hana taramna ukjuri. Ngasigi video sida loisilu yadraba atuki matik yamna chawba Manipuri oina lairiba irang amasung masiga mari leinaba wangmada thengnariba lanfomsing asigi matangda anauba wafum kharaga mujengbinasi. 2023 May 3 dagi haurakhiba irang asidasu ground da khulai paiduna miyoi kaya ama lan tengnaba amasu hanaba chainaba physical gi oiba lanfam asi khak natana atopa makhal makha kaya gi oiba lanfam sing lepa letena chathaduna laki maduda propaganda sandokpa aranba paw sandoktuna makoi gi oiba idea ama sagatuna maduda base tawduna makoi gi oiba lam ama fangaunaba gi damak thona basu kayani madugumnaba cyber warfare sing asi khak natana lanfam adu hek haurakpadagi ngasi fawbada psychological oiba yamna chawba warfare amasu adumak chathaduna lakli 2023 da irang haurakhraba matung madugi matam kharagi matungda chingkhong chingya da leiriba khunsing asida chingtaktagi kumtharaktuna miyoi ani khak laklaga nakoigi khun asi hauren pung aduk fawbugi manungda loishingani haiduna lauramba asi mafam amakhakta natte chingkhonggi oiba mafam kayamada laktuna masigumba laurambagi oiba thodo asi pak sana chingkhong chingya da leiriba miyoisingi maikeidigi thengnaramgani hairiba paw asi adumak tanaramgani hairiba matam adumaktada chingkhong nakna leiba khul kaya ama ngamgadaba mafam singdari makhoigi maikeidigi lepa letena changshinduna mai thaba lam lausinba mi hatpa adumak chatharibani aduga makoina ngamloidaba makoina mai pakpa ngamloidaba khulai matik chadaba natragada makoina dominate tawba ngamloidaba mafam asina makoina hana chattuna lauramlaba matungda leiriba mafam adwaida leiriba miyosing aduna makoigi makutta kariguma power ama leibana makoina masi lauraklibani haiduna leiriba opposite leiriba kangusing adubu oina kihanduna makoidi attack tawruktanabagidamakta chathakhiba lalok ama masigi technique asi matam aduda adumak yamna mai pakla adumak chathakhi chingthakdagi miyoi ama natragana anika kumtharaktuna nakoigi khun asi loishingani haiduna lauramba matam aduda karigumba attack amata chatharakhide maramdi hairiba matam aduda makoida khulai leite lan adu mai paknabagi maram amata leite maram aduna makoida solaktanabagidamakta psychologically kihanduna makoina dhap tawduna thambani chingthakdagi kumtharaktuna lauramba chingsing adudagi taseng attack lakpa matamnadi ahing nongyaida wafam amata phongdoktana tumina laktuna nongmai kapchinduna yum mai thaduna attack chatharakhi masidi lanfam amada aikoi miyoibagi wakalon masida kihanba ninghanaba fawhanduna lan ngamnabagi damakta changsinba lalong Malem yeni subulanjau Second World War gi matamda German singi maikeidigi nongmagi mapangal katkalaktuna henjilaktuna England attack chatharakpa matamadugi British luchingba Winston Churchill gi maikeidigi pikiba We shall never surrender haidiba speech aduna maram oiduna lanfam maduda lan thengnariba lanmisi khaktanatana makoigi maningda leptuna mateng tawriba country adugi citizen khudingmaki maikeida aduki matik yamna chawba thawna haptuna lan adu mai pakhibagi wari ngasiju miyoi kayamna wari naribani matang asida phongdok chaninglibo wafamdi lanfam ama thengnaba matamda information amasung aikoi miyoibagi oiba wakalon asi aduki matik yamna mathau tai haibani mai pakpa yarba aduki matik yamna thawna faraba apawa khulai kaya ama leiraba lanmi kaya amasu aranba paw fangbadagi ninghannabadagi maithiba kaya ama leiki misingsu yamdraba khulaisu matik chana leitraba ngamlaroidabagi maong uraba lanfam kaya amadasu masing yamdaba kangusing aduna information adu chumna sizinaba amasung psychology asi ningthijana sizinabadagi lan mai pakiba wari kaya amasu leiribani wafam asing asi puthok charakpagi maru oiba maram asi hauji leiriba irang natragana lanfam asida information asi chumna chathanba amasung atopa kangmusingi maikeidagi khulai oina aikoi asi isa khangna natragana khangdana khulai oina sizinaduna aikoibu nahannaba lan maithinabagi damakta sandorakpa propaganda natragana kariguma lalong ama chatharakpa matamda khangnabagi damakta honanaba asini Housing Manipur amasung masigi ngamkai oiriba Myanmar gi saruksing asida yamna kanba lanfam kaya ama thengnaduna lakli masigi matangda anau wafam kaya ama puthoknarakli Housing Manipur gi ngamkai wangbada songnariba lanfam asida somnakanda leiriba kangbu kharagi maikeidigi phongdokpa matung ina Myanmar hairiba country ase democracy gi damakta lan thengnariba adu yauribani haiduna makoi asi afaba democracy gi damakta lan thengnaba kangbu amani haiduna miya mangda uhannabagi damakta honari Hairibo wafam asi mapung fana aran mani housing Myanmar da thokliba crisis Manipur da thokliba crisis asigi khudong chaba lawduna makoi gi oiba tonganba territory ama sagatnabagi damakta changsinba khongthangni amasung drug ki oiba kanaba fangnabagi damakta honabani haibasi mamangi video da su adumak panjakre law and order leiba pamdaba anarchy pamba
Sarkar ningthijana mathau tawhandraga hairiba mafamsing aduda khulai paiduna makoina maning tawduna popi thaduna madudagi sel tanba pamba khulai paiba kangusing asina democracy gi damakta lan thengnaribani haibasi khwaidagi chawba aranbani haibasi adumak phongdoktuna lakli haujing manipur gi ngamkai oiriba myanmar gi mafamsing asida thengnariba lanfam asi democracy gi damakta thengnaba lanfam natte makoigi oiba tonganba territory ama phanghaungnabagi damakta thengnabani haibasi Hauzik thokliba irangsing asigi manungda tongan mangangkai ama phanghaunabagi damakta khulai paiba kyamna changchiliba movement asigi maruoiba idea oiriba jalengam hairiba asigi propaganda asibu push tawriba jalengam media gi site gi phongdokpa wafamni aduga atopa wafam amana hauzik ngamkai gi wangmada sonariba lanfam asida ki kangbu amasi kanglup phurup naiduna hatpagi oiba moongda putoktun aikoi masel oina sawhannabagi damakta sinba moong amasu adumak uri matang asida yam clear oina aikoina khangdaba wafam ama haiba taragadi hauji Myanmar gi mafam kaya amada thongnariba khutthoknabagi oiba thawdo amasung lanfam sing asida siriba sing asi kogi kanglup phurup naina masi hairiba kanglup asigi oi haiduna hatkiba amata natte makoi sing adu khulai paiduna migi kemda changsidun attack tawnobagi damakta changluba khulai paiba miyosing khaktani siriba sing asi maramaduna mafam aduda thokliba irang adu aikoi swaiga mari leina handuna kanglup phurup naiba moong amada onthoknabagi hotnaba asi honadabana yamna fai hauji asi aikoi gi lamda manipur asida su yamna chaw irang ama thokli yumthangnariba Myanmar hairiba mafam asida su makoigi oiba yamna chawba irang ama thokli hairiba irang ani sigi khenaba si aikoi gi lamdam asida leiriba miyoi kharagi maikeidigi khara khangba watpagi moong ama leiri maramaduna masida yamna sama point amada khangnabagi damakta honasi ihana hanbada aikoi gi manipur gi oina thokliba irang asi kanagumba khulai paiba kangbu kharana maningdagi oina hawalamadi ai tawbatabu masida community ani involve tawhanduna kanglup phurup naiba moong amada chatkhrabanina mafam swaida thokpa irang asi aikoi gi kanglup ki oiba moongda phongdoknabasi adumak phongdoknei aduga Myanmar hairiba country asida thokliba irang asina military gi maikeidagi democratic government adu intuduna power paiki haibadugi yaningdabagi oiba public ki oina lakliba ihau aduda leiriba emotion aduda thengnaba lanfam amani madugi khudong chaba lawduna maduda phanglakliba mateng adu lawduna kangbu kaya amagi maikeidagi haujik asi lengak mapangkal soncharingaida makoigi oiba tonganba territory amasung makoigi oiba kanaba phanghaunabagi damakta honaba kaya amati yauri tawbatabu mafam aduda thokliba irang adu aikoi somda thokpadawna kanglup phurup naibagi moongda chatpa adugadi yamna khenabanina hairiba emotion asisu aikoina khangna wafam phongdokpa matamda phongdokpigadabani karigumba aikoina harauba phongdoklibani haiduna leibak pungjaw thinduna social media da wawa lauduna harauba phongdokpada amaga mari panglaida leina hanbana maram oiduna leibak asigi damaktani haina kathoktuna aduki matik yamna chawrba ihausing puduna chatliba kangbusing asida मीने खुदोंग चाबा लौखिदुना येक्नबा मसिंग हेनगत हलकपा खक्ता नत्तना अदुकी मतिक यामना निंगचीजना चना कांगलोन कयाम इंदुना डिसिप्लिन लाइन चचरिबा कांगबुसिंग असिदा मरी लाइनदबा वाफम कयामना मरम ओइदुना अमुबा हामुक अमा तैसिनबगुमना मखोइबु मिंगचत थियनबगी ओइरकपा याबा फिबम अदुसु लैतबदि नत्ते अरोइबदा वाफम अमगा मदुदि चैनल असिदा थागलिबा वीडियो सिंग असि डाउनलोड तौदुना अतोपा सोशल मीडिया की साइट अपलोड तौरिबदु तौबिगेनो नुंगसिबिदुना शेयर तौनिंगलगना लिंक ओइना शेयर तौबियु नत्रगना इसागी फेसबुक पेज असिदगी अदुमक तौबियु